Online Manipuri nungthilgi pau miyeng tabiriba pumnamakpu thoilai shrumna khurumjari ahanbada maroiba pau. Kuki Nupa Macha ama Manipur Police na kanba ngamkhre. Kuki Nupa Macha ama Juribam ucha tholda changsilambadagi Manipur Police na matam chana rescue tawba ngamkhre hairi. Police na rescue tawkhiba Kuki Nupa Macha adugi maming Mangboi Sang Singson taragataruk apokpa Faujon Singson kawi hairi. Police na Nupa Macha adu imung manung miyoi singda khusinna khre hairi. Makha tarakpa update Sakang dabasing na sekmai siyay sida pukalamba miyoy amalay kidre. Sakang dabasing na sekmai siyay sida pukalamba miyoy amalay kidre hardi. Lay kidraba miyoy adu hogsik fawwi oy na masak maming khang bangamdri. Mahak chorang na chahi kuntraronggi miyoy oygani. Fit mangaga inchi taruk wangi. Kuday ama setli yet thangba kudang da salay taret kilung ama yetli hardi. Sekmai Police Osi na thadorok pacherol amagi matung inna hariba miyoy asi numidang pung nipan lom taba matamda bolero ama dalakpa camouflage set pa miyoy khara na nupa asi layeng naba pukhalakibani hari magi ye thangba pambom lengjum khong phaigan amadi ngaksamda sokpagi mafam kaya leirambata natana natondagi nahi taramki hari doctor singna sokpa miyoy adubu ECG launaba hotnaringaida mahakpu pukhatlamba miyoysing adu mafam aduda mangki hairi ECG laubada asokpa adu mihul amata phangdabadagi doctor singna blood death ni haina khangalakli thaudo asiga mari lenana police na case ama lakhotkibaga loinana postmortem tawnaba rims miral sangda thamkhre imung manung miyoysingna tha asigi taranga nipan phawbada claim tawdrabadi logi matung ina dispose tawragani hairi makha tarakpa update ta masel da utliba thaunadu yeknabada utlu leihukke Federation of Haumi yeknabana khwaidagi pambasi aikhoi masel onsinaduna khutthoknabaduni misi mina yauba bantoina tawduna mahairoi sing lairik tamhandaba kaithel kahandaba gari chelhandaba nomagi chara tanjariba singi pukchak thadatpa iramda masigi selthumgi phibam lekha tahanbani Federation of Haumi gi president ang khuyek piduna thadorokpa cherol sida masi punna khangminaduna aikhoina aikhoigi mai paknaba thabak pangba changi yeknabana drone bombing rocket kablakpa amadi nomai kapsilaktuna landaba leptri masi kuki gi matungda chinggi administration paribadugi khutni masi mak ifong fongle India gi miyamda natana malemgi miyam khudingma khangle masibu thengnaduna aikhoigi mai paknaba lambiduda chatpada aron athuf ngangna thabak paiba changli aikhoina laukthokliba ihawi khongjanggi thak adudi amang atong arum ayang yengfam thoi madu natana mana tawningbata tawba hainingbata haiba yamna ahongba thakta haujiki political social issue asi fagi tahanba kaya ama yaure fibam asibu kanbada amasung ngakpada media na sumating pangba changi isagi khongda singjangda yansinjabagi thabak tawdaba fai Manipur thugaina ba tawrakliba amadi piragliba jaitheng asi saidangba singbu mapu san baleptabadagini masi Bharat ta pulluba matung sanglaba matam seda Bharat lengaki Makhada lengak paikhiba kayana tunglam chatki yengdana thabak tawrambagi mahaini Kangluki oiba district boundary karamba chief minister gi matamda semki Bishnupur district Imphal East Imphal West Chingdum Chingyada leibasing Kangpokpi district ta chingbada ayaba pikhibadu chief minister kanano Churchanpur district sembada Moirangi lam yausenduna sembada ayaba pikhiba CM aduna kanano tungda kari oirakani khandana lengak paikhiba sing aduna ngasi gitam thiraba nungsinadabagi lichot asi thohanbani aduna tunglam chatki yenglaga iramda masigidamak thodang pangba hojik suchangi haina su Federation of Haumi na phongdoragli tarakpa update ta kakwada khongjang changsilliba agitator singna automatic weapon sizinaba yaure DIG kakwada hojik chathariba khongjang asida agitator singna mi siba yaba nung thajinba nauri kapa icham chamba marble nataba yotek kaklaga kapana chingba amadi maduna palagadi khudongthiba oigadaba police ta fawba tear gas kapsilakpa amadi automatic weapon fawba sizinabagi khudam fangle haina Manipur police ki DIG range 1 and Herojit maitaina phongdorakre ngasi Imphal West ki SP ki conference hall da pangthokhiba pawgi mifam amada mangna makha tarduna hai Manipur police department na tawriba si law and order maintain tawbani chingkhong chingya da su police personnel singna achawa thodang sing kaya lawringai charak asida agitation kaya lagliba asida normal oiba mawongda hanagi agitation tawba thawong adudagi ka henba thawong sing chathaba thengnare ngasi ma kawada chathariba agitation asida protester singna nomai kablakpada police ki gari singda panduna amangata kaya thoki Imphal West ki SP fawba sining chitta na thohauki protester singna torokpa agitation thengnanaba
handuna nongmai kaplamba tarabadi micham miyam kaya so open thoklam bayai masida natana protester kaya su siba naba yoram bayai police ki maikaidagi kanagumba amata asi ana yahoningde adum oinamak yamna violence torokpa matamda anti riot exercise tawbada mi kaya so open yorokpagi paw fangbada nungaitaba fawi maram aduna kanagumba miyamna makhoi gi apamba demand tawba matamda yamna democratic oiba mawongda tawbiyu yaragadi permission lawbiyu public property manghalakpa miyamda ayetpa ka hena pirabadi anti riot torokani Manipur gi policing asishu Leibak asigi citizen ni protest tawbada balance oina tawduna police ta atamna soknaba tawbiganu haina su mahangna makha tana phongdokhi kha tarakpa update asidi editorial column okangla pawdagi lakhocherake लाल की वारोइशन लेट्रिबा मखै लोइखम नाइदबा वाथोक लेखिगनी लान की वारोइशन लेट्रिबा मखै वाथोक अमगी मतुंग वाथोक सिंग मथंग मथंग थोक्तुना लेखिगनी स्टेट असिगे अचौबा वाथोक सिंगी मनुंगदा अमा ओइरिबा इलिगेंट इमिग्रेंट चिन कुकी जो नार्को टेररिस्ट सिंगना मणिपुर की अपुनबा सक्तम मचे ताना थुगाइरगा मखोइगी तोखाइबा लेबाक सेमनबा लंदारकलिबा सिदा करिगदमक मैतै सिंगी मथक्ता अतमनना मिहान मिपुन चथरिबनो मणिपुर अपिकपा फुरुप अमा ओइरबसु तोंगान तोंगानबा मियोय कांगलुप सुना खुंदाबा मफमनी तौबतबा फुरुप असिदा पुन्ना खुंदामनरिबा मियोय सिंगी मरक्ता मैतै सिंगना मसेंग याम्बा ओइदुना कांगलुप सिंगी बिग ब्रदर गी सकलोन लौदुना पुन्ना नुंसी चानना लेमिनरिबनी मैतै सिंगना कांगलुप मचा मचा सिंगी मपा ममा गी सकलोन लौदुना चही लिसिंग कया लिसांग सिटना अपुनबगी सक्तम गाक्तुना लेरखिबा ओइबना इलिगेंट माइग्रेंट चिन कुकी जो टेररिस्ट सिंगना मखोइगी वखलदा मितै सिंगी मथक्ता लंदादुना मैतै गी खोंगोल मुथतलाबदी मखोइगी मायोक्ता अयेत अपन पीबा ngamba कांगलुप अमता लेते हाइबगी वखलदा अतमनना मैतै सिंगदा मखोइगी टारगेट ओइरखिबनी लवी कुकीसिंगी वखलदा कुकी कम्युनिटी सिंग मालेंगी लेबाक सिंगदा जोइना खुंदादुना लेरी लोइनना मणिपुर मखोइगी हौफम सातपम नत्रबसु नमदुना मखोइगी युमफम थोंदुना कुकीसिंगी ओइबा लेबा अमा सेमद्रिबा फावबा लंदाखिगनी हाइबसिनी मतंग असिदा लेरकलिबा वफमदी मितै कम्युनिटी सिंगदी मालेमगी तोंगान तोंगान लेबाक सिंगदा लेत्रबरा अमदी हौरकफम खंगदबा मितो कुकी सिंगना मणिपुर खक्ता नतना मालेमगी लेबाक अमतदा मखोइगी तोंगान लेबाक सेमबा कैदौंगैदा ngamloi मरमदी कुकी हारिबा कांगलुप असिगी चपचाबा हौरकफम खंगदबगी मथक्ता मखोइगी ओइबा तोंगान लेबाक अमता लेते मसेमंगना मखोइगी पांदम कैदौंगैदसु फंगबा ngamloi हाइबसि कक्पा याद्रबा वफमनी मपाल लेबा खरदगी तोंगान तोंगानबा मियोय कांगलुप खरगी मतिंग फंगी हाइना मखोइना मखौक पोंगलिबा सिदी कुकीसिंगी मसागी मपा मपुगी ओइबा लाइनिंग लोन लेतबदगी अतोपा क्रिस्टियन लाइनिंग लौरुबदगी लाइनिंग लोन मानबसिंगी मरक्तगी अचुम अरान खंगदना खंगतपकी ओइबा मतिंग तौबनी मतिंग तौरिबा असि अचुम खंगलकपा मतमदा हंदोखिगनी कुकी टेररिस्ट सिंगना अरानबा पुवारी नाट अमदी लनमिटलोन सेमजिनदुना अतोपा लेबाकी मियामबु लाना लमजिंगनबा होटनबदगी होटनदुना लमगी मपु ओइरकनबा लान हौबगी थबकसिंग चथै हाइबसि मालेमगी मियाम पुंबना खंगनरे मसिना मरम ओइरगा मालेमगी मियाम अमदी कुकी कांगलुपकी कम्युनिटी सिंगी मरक्तगी फावबा मखोइदा थाजबा लेरक्तबगी ममी चावना ताबा हौरे कुकी कम्युनिटी हाइबा कांगलुप मचा सिंगना फावबा मखोइ कुकी नते लान असिदा अखोइ यावदे हाइबगी खोलाव लौरकलिबा असिनी मतंग असिदा निंगसिंग निंगाइ ओइरिबदी अचुम्बदी मतम पुंबगी चुमदुना तलै अदुगा अरानबना अचुम्बा साबदी मतम कुइना चत्ते अचुम्बा दु खंगलकपा मतमदा अरानबना अचुम्बा साबसिंगी मायोक्ता मियामना ओनसिलक्तुना मखोइगी मथक्ता चैराक पिरई हाइबसिनी मणिपुरदा मिरमदगी चंगलकपा चिन कुकी नार्को टेररिस्ट सिंगना ममांग चही 2023 गी मे अहोमदा खंगौदना येलौमी मितै सिंगी मथक्ता लंदारक्तुना अपुनबगी सक्तम थुगाइरगा टेररिस्ट सिंगी ओइबा लेबा अमा सेमगनी हाइरिबा असिमा अरानबा खोंथांग ओइबना कैदौंगैदा माइपाकपा ngamloi masida luribadi lal asi proxy warni hairiba asina achumba oirebadi wathok asigi warishin talai talai na purakpa ngamloi masimangna wathok asi tha tara taruk mapung fajilaklaba fawba warishin purakpa ngamdana lairakhibani haibada haimanba thoklaroi manipur gi apunba saktam thugaina bo honariba terrorist sing laksin bangambagi pangal lengak amadi yelomi singi mafamda lairabasu laksin bangamdana lairibagi maramdi wathok asi political conspiracy ओइबदगी इंडिया की सिक्योरिटी फोर्स सिंगना मखोइबु ngak senduna thambadagini leibak thugaina balandaraktuना मियोय कया की पुंसी खांगो थक्ता पिखम नहनबा लनथुम कया मांगन तान बगी वार क्राइम सथरिबा सिदा करिगिदमक मखोइबु ngak senduna थमलिबनो हाइबसिनी।